Akasvani Imphal Kshetrimayum Chitrabhanu na pau pazari. Bishnupur Jilagi Tronglawing Maning Lekai Manakta Leba Gal Mol Dangarang Tokiba Todo Aduda Nangwina Panduna Lekanarakiba Mu among us Lakidre, Lakidra Mu Adu CRPF Nangarangi Todo Adu Lakshin Nabahona Bada Namwina Panbadigi Rims Hospital that Lakanerakibani Maki Hakchan Hose Rimski Mokta Lady Amoromda Tronglawbi Todo Adugi Matunda Security Force na Pakshana Operation Chatabada Kukila Loop UK and Egimio Hum AK-57 rifle Amasung pistol Amaga Konana Fagat Lehairi. Mukhyamantri Yunam Kem Chana Sabapati Odina Unified Command ki mipam amangasi Mukhyamantri ki Secretary ta pangtokre mipam aduda Grihamantri Govindas Kontosam Chief Secretary Security Advisor DGP Assam Rifles CRPF BSF amasung SSB ate Central Security Force amasung Intelligence ki awang bataki officials sing saruk yaki mipam aduda Rajya asigi hojik oriba charangna bapibam asigi matangda khanaki Social media da Tagalakpa Warol Amada Sri Kemchan Hai Raja Sid Hojik Mayok Nariba Tangdule Tadaba Piva Masigi Yenglaga Packet Pat Yaba Tapak Pakatuna Atuba Matamda Santi Hansanaba Sarkargi Makadigi Liepton Hodari Magna Makatan Hai Raja Siki Mapungkudi Maktang actually Tabak Matichana Pakatuna Miyangi Punshi take the Kaidanaba Masung Tangdule Tana Lehenaba Makatana Tabak Paket Kigani Amoromda Mukhyamantri Yumnang Kemchana Imakategi Lup Marigi Luchingbi Imasinga Ngasi Mukhyamantri Bangloda Unaduna Hojik Raja Asita Wariba Pipangi Matangda Wapongkya Khanakre Unaba Aduda Grihamantri Govindas Kontokjam Amadi MLA Singsu Saruk Yaki BJP Manipur Pradesh ki Wangangloi Khungban Tabam Ipom Chana Hairi Raja Asita Hojik Togliba Tangdule Tadaba Pibam Masigi Waroshin Puraktuna Santi Hansanana Bohona Bada Miyangi Mating Yauduna Sarkar Kaktana Pangtok Pangamloi Mukhyamantri ge Secretary Dangasi Pangtok Papagi Mipam Amada Mahangna Hai Sarkar ge Makedi ke Pakat Pamtokpa Tabak Sing Lepna Pakali Miyamna Puning Patana Lebina Basu Sri Ibom Chana Apil Taurakli Assam Rifles Sinduna Kangpo Pizilagi Samuk Village ta Medical Camp amangarang pangtokre lamdam adugi miyam bu mashamo fana tamnabagi pandam da kem adu pangtokpani maduda miyoi chamani furom layinki amaromda Assam Rifles na Sinduna Tamelong Zilagi Tamai Youth Club ki miyoi singa unabagi thorom amangarang pangtokre maduda miyoi kuntra mangana saruk yaki Kerala Vidhan Sabha ki seat chamanipu Assam Vidhan Sabha ki seat chamakuntaru amasung Puducherry Vidhan Sabha ki seat kuntra da hayang vote thadanaba mapung pana sem saba loire ningtamna chumna amasung santi oina vote thadaba ngamnanaba ngaksel gi akanba sexual tharangsing lokhatle Tamil Nadu Vidhan Sabha amasung Nongchu Bengal Vidhan Sabha gi ahan pataka ki mikal ki mirep chelok thopagi aroiba numit ngasini Tamil Nadu gi seat Chani kuntra mari amasung Nongchu Bengal gi ahan patangak ta pangthokadoriba kendra chama yankai nithogi vote tha asigi kulundoida thadaganagani vote masing me mari da punna thigani Mapantharu Mantri Dr. S. J. Sankargi Mauritius amasung United Arab Emirates ki khongchet hayengdagi horagani magna Mauritius ta pangtokadaba mapan suba Indian Ocean Conference ta saruk yagani maki khongchet manungda Dr. J. Sankarna Mauritius ki luchingba singa unaduna leba ani ki marakta apama mari thamnabagi matangda wapongkya khanagani Dr. J. Sankarna mapan suba Indian Ocean Conference ta keynote address pigani Mipam aduda yawbo lakpa tongan malebak sangi luchingba kaya kasu Sri J. Shankar ga wari sanagani Maki anishuba khongchet oina thasi gi teramathoi amasung teranithoi da United Arab Emirates chekani maki khongchet manungda Dr. J. Shankar na UAE gi luchingba singa unaduna leiba ani gi marakta maru mapang oibagi mari hena fagat handuna tengbang pinanabagi wafung kaya su khanagani Science and Technology Mantri Dr. Jitendra Singh na National Quantum Mission gi thabak thoram sing na hona na yengsingkre manhai malengi oina khwadi gi sangba communication network sing manungda ama oriba varki kilometer lising ama sangba quantum communication network na mission asi launch to hiba jahi ani gi manungda mai pakna pangthok pangamkre masi startup amana lamdam asigi machak matumtana sajabani America ke Iran ka ceasefire yanakiba adubu Bharat na taramna okli warol amada mapantharam mantraloin hai masina nongsup asia da tungkoina santi purakpada mating oirigani haina thazai amadi Strait of Hormuz Powerga ningtamna jahasing chatpangam halagani amasung malengi lalot itiki thabakta apanba leheleroi mantraloina hai hojik tholiba lan asi atuba matamda lushinaba unkhanaba hanthanba warishanaba amasung diplomacy gi tharang lokakadabani haibasi varatna matam punamukta haiduna lakbani pawrizari